ꯆꯠꯈ꯭ꯔꯁꯦ ꯁꯨꯝ ꯍꯧꯔꯒꯦ ꯃꯣꯔꯅꯤꯡ ꯋꯥꯛ ꯆꯠꯂꯤ ꯃꯌꯥꯝ ꯑꯩ ꯐꯖꯗ꯭ꯔꯥ ꯚ꯭ꯌꯨꯁꯦ ꯋꯥꯎ ꯑꯩꯈꯣꯏ ꯀꯣꯂꯣꯅꯤ ꯃꯅꯨꯡꯅꯤ ꯃꯌꯥꯝ ꯁꯤꯅꯔꯤ ꯍꯜꯂꯦ ꯆꯪꯉꯦ ꯌꯨꯝꯗ ꯅꯣꯡꯁꯦ ꯄꯤꯇꯤ ꯄꯤꯇꯤ ꯇꯥꯏ ꯃꯌꯥꯝ ꯂꯣꯛ ꯊꯨꯡꯕ ꯐꯕꯇ ꯉꯥꯏꯔꯤꯕꯅꯤꯅ ꯑꯃꯨꯛ ꯀꯤꯖꯔꯦ ꯆꯪꯉꯦ ꯉꯥꯏꯍꯥꯛ ꯆꯠꯂꯝꯃꯦ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯆꯪꯉꯛꯑꯦ ꯀꯤꯔꯦ ꯑꯃꯨꯛ ꯂꯣꯛ ꯂꯥꯏꯍꯧ ꯑꯃꯨꯛ ꯇꯧꯔꯛꯑꯗꯤ ꯍꯥꯏꯅ ꯆꯪꯉꯛꯑꯦ ꯃꯌꯥꯝ ꯁꯤꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯁꯤꯅꯔꯤ ꯑꯩ ꯑꯄꯔꯥꯖꯤꯇꯥ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯐꯖꯅ ꯉꯁꯤꯁꯨ ꯁꯥꯠꯂꯝꯃꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯁꯟꯗꯦꯅꯤꯅ ꯇꯞ ꯇꯞꯅ ꯑꯗꯨꯝ ꯊꯕꯛꯁꯦ ꯇꯧꯕ ꯌꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯏꯃꯨꯡ ꯃꯅꯨꯡ ꯇꯞ ꯇꯞꯅ ꯃꯌꯥꯝ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯑꯃꯨꯛ ꯍꯧꯔꯒꯦ ꯃꯌꯥꯝ ꯑꯩ ꯂꯥꯏꯒꯤ ꯙꯨꯞ ꯊꯥꯖꯔꯦ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯅ ꯒꯥꯔꯤ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯥꯖꯔꯦ ꯃꯥꯡꯒꯣꯜꯗ ꯅꯣꯡ ꯆꯨꯕꯅꯤꯅ ꯃꯌꯥꯝ ꯇꯨꯜꯁꯤꯕꯣꯡꯗ ꯊꯥꯖꯗ꯭ꯔꯦ ꯉꯁꯤꯒꯤ ꯙꯨꯞꯁꯦ ꯑꯁꯤꯅꯤ ꯐꯖꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯂꯥꯡ ꯄꯥꯜꯂꯤꯁꯦ ꯑꯩ ꯏꯅꯥꯎ ꯑꯃꯅ ꯄꯥꯜꯂꯤꯅꯤꯁꯦ ꯀꯃꯥꯏꯅ ꯄꯥꯜꯂꯤꯅꯣ ꯔꯕꯔꯒꯁꯦ ꯀꯤꯔꯤꯁꯦ ꯑꯩꯈꯣꯏꯗꯤ ꯎꯗꯕꯅꯤꯅ ꯑꯁꯤ ꯁꯨꯝ ꯃꯌꯥꯝ ꯈꯪꯅꯕꯩ ꯑꯗꯨꯝ ꯊꯥꯡꯒꯠꯂꯤꯃꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯔꯕꯔꯁꯤꯅ ꯄꯥꯜꯂꯤꯁꯤ ꯌꯦꯡꯉꯨ ꯖꯥꯡꯅ ꯄꯥꯟꯈ꯭ꯔ ꯄꯣꯠꯅꯤ ꯌꯥꯝ ꯊꯨꯅ ꯐꯠ 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 ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯂꯥꯟꯁꯇ ꯊꯣꯡꯉꯛꯀꯗꯕ ꯍꯤꯟꯖꯥꯡ ꯃꯊꯦꯜꯗꯤ ꯁꯤꯒ ꯂꯩꯔꯦ ꯎꯁꯣꯏꯁꯦ ꯊꯩꯕꯣꯡ ꯃꯔꯨꯁꯤꯒ ꯀꯥꯡꯁꯨ ꯑꯃ ꯇꯧꯖꯔꯛꯑꯒꯦ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯆꯝꯊꯣꯡ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯑꯗꯨꯒ ꯆꯝꯊꯣꯡꯗ ꯊꯥꯛꯂꯛꯀꯗ ꯉꯥꯖꯥꯏ ꯂꯩꯔꯦ ꯑꯗꯒꯤ ꯍꯔꯤꯕꯣꯞ ꯂꯩꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛ ꯂꯩꯔꯦ ꯇꯤꯜꯍꯧ ꯂꯩꯔꯦ ꯑꯗꯩ ꯊꯨꯝꯌꯥꯛꯄꯤꯁꯦ ꯑꯅꯤ ꯑꯃ ꯇꯧꯖꯔꯛꯑꯒꯦ ꯑꯃꯅ ꯑꯩꯅꯅꯦ ꯁꯧꯒ꯭ꯂꯥꯏ ꯆꯝꯊꯣꯡꯁꯦ ꯉꯥ ꯑꯌꯥꯏꯕ ꯊꯥꯡꯖꯤꯡꯁꯤꯃꯒ ꯊꯨꯝꯌꯥꯛꯄꯤꯁꯤꯃꯒ ꯊꯥꯛꯑꯒ ꯆꯝꯊꯣꯡ ꯊꯣꯡꯖꯔꯛꯀꯦ ꯑꯋꯥ ꯐꯗꯤꯒꯣꯝ ꯂꯩꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩ ꯊꯣꯡꯕ ꯍꯧꯔꯒꯦ ꯃꯌꯥꯝꯁꯤꯒꯅ ꯍꯋꯥꯏꯗꯣ ꯀꯥꯝꯃꯦ ꯁꯒꯣꯜ ꯍꯋꯥꯏꯗꯣ 3ꯂꯛ ꯀꯥꯝꯊꯣꯛꯑꯦ ꯍꯧꯖꯤꯛ ꯑꯩꯅ ꯑꯗꯣ ꯂꯣꯏꯔꯦ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯑꯗꯨꯒ ꯁꯣꯝꯗꯅ ꯑꯁꯤꯗꯅ ꯎꯁꯣꯏꯗꯣ ꯀꯥꯝꯊꯣꯛꯑꯦ ꯑꯩꯅ ꯂꯤꯅ ꯊꯝꯒꯦ ꯍꯥꯏꯅ ꯊꯝꯕ ꯅꯍꯥꯟ ꯁꯣꯏꯔꯒ ꯊꯝꯈꯤꯕꯗꯣ ꯑꯗꯣ ꯆꯥꯕꯅ ꯍꯦꯟꯖꯜꯂꯦ ꯑꯩꯅ ꯑꯗꯨ ꯃꯐꯝꯗꯣ ꯂꯥꯞꯄꯅꯤꯅ ꯆꯠꯄ ꯉꯝꯗꯦ ꯃꯄꯥꯟꯗ ꯄꯣꯁꯇꯤꯡ ꯆꯠꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯑꯗꯨꯝ ꯆꯥꯊꯣꯛꯅ ꯑꯩꯁꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯎꯁꯣꯏꯁꯦ ꯀꯥꯝꯃꯦ 3ꯂꯛ ꯑꯩꯅ ꯊꯥꯡꯗꯔꯅꯤ ꯂꯣꯏꯔꯦ ꯃꯌꯥꯝ ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯁꯤꯒ ꯁꯒꯣꯜꯍꯋꯥꯏ ꯆꯝꯊꯣꯡ ꯂꯩꯔꯦ ꯑꯁꯤꯅ ꯎꯁꯣꯏ ꯀꯥꯡꯁꯨ ꯂꯩꯔꯦ ꯀꯣꯟꯅꯕ ꯊꯕꯤ ꯂꯩꯔꯦ ꯈꯥꯖꯤꯡ ꯈꯔ ꯂꯩꯔꯦ ꯈꯥꯖꯤꯡꯁꯤ ꯌꯥꯝꯗꯦ ꯊꯨꯝꯌꯥꯛꯄꯤ ꯑꯃ ꯇꯥꯎꯔꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩꯒꯤ ꯃꯊꯦꯜ ꯑꯗꯨꯗꯤ ꯆꯥꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯃꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ